Hey ma'am, ngasi video da ma'am da nok chereng angum shilpi adong ngasi di kari nupi na isya ma'am sa dum khangna ramani ko ngasi nupi lan gi bar December ma'am na shu dum khangna ba numit amani ado akoi mite yo na ding ngasi gi numit che yamna chawthok chani ngai oi ba numit amani ngasi nupi lan numit na lak ba sida akoi leiba ki tamakta lan thengna gi ba thona pha ba ima sing bu ikai khumna ba uchari mahausadagi hona manipurda koi mitei khunai gi tamakta mitei jati gi kannaba tamakta phanaba tamakta maru oiba thodang kya tanglo na lai anadigi hona hujik fawbada mitei nupi singi thona wari puari da adum yauri ko akhoi jo adum phang 1891 da British na akhoi manipur khunai se khudum chan ki adugagi hona British na akhoi mathak ta ot nei duna tawbagi matungina nupilan se manipur da anirak ni hogi se 1904 da ama aduga 1939 da gina 40 faw da ama ani maksu British ki mayok ta akhoi lep khiba akhoi gi mathak ta ot nei duna tawba se asigi mayok ta lepaga asi nupilan se I ho se hogi bani ado aina haijaning badi yamna so aina su khangba nate manipur da tana atai atai mafam da so dum nupilan gi ngasi gi numit che 12 December gi numit che adum pikpa chawbra adum celebrate tawne adumaina Bangladesh ta su Ramnagar haiba khunduga ngasi tawri handak tawri siga loina na kunthra ga humdoi suba thoramni handak Ramnagar da tawri sa kudong chada bana maram moiraga handak ei chatpa ngamja haudre ado mathang da shoidana ei uchana ba tawjarake ado British aduka kallaba mayokta akhona lepanga maga ngasi karigi akhoi hujig manipur da thoiba ihose kuki gi mayokta karigi lepanga moidana moidi ke sunate aina khanbada British kumba yamna thona leiba yamna kanba jati magi mayokta akhona lepanga maga ngasi kuki ke sunata ba jati gi tamakta khoi karigi thona lingjeng karigi puthokpanga moidoino asigai mayokta mayam pullaga lepaga yam thuna manipur je shanti lakna ba hotna bina British ki mayok da lepaga ima singna adu matamda thona utkhiba singda adu ima singdu gi ido akhoi da su cheli minata akhoi su makhoi gumna thona leigada bani aduga huji oiriba situation jigi mayok da lepaga kari kamaina tawba ya do akhoi su utkada bani asina agi chepa thaja bani mayambu ngasi nupilan na lakpa numida siga ima singbu ikai khumna ba uchari amuka ju han haijari ado akhoi su yam thuna huji oiriba situation je yam thuna phanaba hotnasi akhoi asigi mayok te lepaga kari kamaina tawba ya da moina yam henjala bani kharni mangda leigi daba ibung ipa singdugi laman do khoina singada bani khoigi ichinaw ngaktani ado asi haraga igi ngasi video solution jarage mayam aina haibada sogilan ba yar sum yamna ngakpi gani ado ngasi yoina si solution jarage mayam